이병한! 따예 따예. 이제 아이도 샌드위치 엄다 한 개를 놨거든. 오, 호호호. 난 샌드위치도 수람만이네. 아이제 다 바라만이. ꯑꯗꯣ ꯅꯣꯏ ꯃꯧ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ 이자누빠도 마가 누시나자ꯕꯅꯦꯅ ꯑꯃ 하이나 싱나우는 한 하이나루ꯕ네. ꯂꯨꯍꯣꯡꯗꯧꯔꯦ ꯀꯨꯏꯔꯔꯣꯏ. ꯑꯗꯣ ꯃꯧꯗꯣ ꯂꯥꯛꯄꯒꯅꯦ ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯣꯛꯀꯅꯨꯀꯣ. ꯃꯤ ꯍꯧꯖꯤꯛꯀꯥꯟꯅꯦ ꯂꯩꯀꯥꯏꯗ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ. ꯍꯌꯦꯡꯅꯦ ꯉꯥꯡꯊꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧꯅꯦ ꯅꯪꯅꯦ ꯌꯥꯝ ꯋꯥꯖꯅꯤ. ꯈꯔꯅꯦ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯂꯨ. ꯈꯔꯅꯦ ꯖꯥꯊꯤꯕꯗꯣ ꯎꯠꯂꯨ. ꯀ꯭ꯔꯛ ꯂꯥꯛꯁꯟꯒꯗꯕꯅꯤ. ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯍꯟꯒꯗꯕꯅꯤ ꯃꯧ ꯑꯁꯤꯗꯤ. ꯍꯌꯦꯡꯅꯦ ꯅꯪꯕꯨꯅꯦ ꯊꯛ ꯀꯥꯔ ꯆꯠꯄꯤꯒꯤꯗꯣꯏꯅꯤ ꯃꯧ ꯑꯁꯤꯅ ꯈꯪꯉꯕ. ꯑꯗꯨꯅꯅꯦ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯂꯨꯀꯣ. खरा जाथीबगीने मऊ उतकदबनी मोइना ngमहन्या पोते चुम्मिनी चे नाइ दो होय चे दुदी पैसादो होरेन थिलागे हाइरा कमाइ तो हुजु लौरो हाइरो ओ होरेने नोइ तादने थबक हलागने मा पैसा पुरकनी बा अदुगने आइदो लागे ओ मिसे इचे तो सोइदि सोबिरानु को हो हो सोइरा हो इचे दुदी हम चलागे Thia, anh muốn cái nấm hay nhỉ? Masih jenang di koyum tak ham lak ni ko, ada nak kem tak ham moi ba. Tahu tahu pas tu nang tahu tahu je. Aigi imaje, nang itu apa ko imani kami tahu. Ima bolu na sana tahu tahu tu. Ada nak hojit yum je, nang ikut leh bani. Mau mata mau habis tahu yum mama gili yum bilang bini. Ada nak mau tu nak pada di yum tu pada ini, mau tu nak pada di yum tu kang hong saya ini. Aduna nangju ako mo ina hona daba adaga imaji yam wazara bani aduna imaji luna sana wan thanda hona daba aiju ta mujin se thine bidi kisu do roida aduni punama yum mama hai ju punama si mo ko to da dani aduna khoi gidi nang ko to da dani aduna nang na phai ge di ni phaduni hoi fare nang ha patharang oi imana hoi je adu thadok na bam to tawi ge ko ado hainena yam nusibu lu ya poten amung na wangi de na yam thak angwa kha ta bini ima chasi de le cha dam sarngi ma kha tham inga bani ma se ye cha ing bini ni ka do purei ba ma'am do si ma thana ma'am adum aina asa bu thobu ko taw de ne akoi che hoi khoi ni hoi na mai na thei khote nang kamai taw lu ko na hange ba ko ado ma'am ai se hoi ya improve oi dei mai je sum isa na khang je ha di hana de am da mai mi che ka ta ri uding ning thuk pa am taw mane ma'am hu je adu gum am ta lai dre ma'am mai je phasana nan thoe ha improvement do ma'am aina ju khang je ado ma'am si je aina sin na ba product se ma'am khang bi ning ba jar ngani hang jong bi re ka product sin na yana ado ma'am ai ma da su dum hair lak se ma'am sigi cure skin je sin na dum hai je de no ko ma'am ai hu ju po ku ire ma'am si sin na ba 1 year gum hela amani si sin na za ba ma'am ai hu ji se sigi jantan cleanser face wash na cure skin gi face wash na mai ta thuk jare ado ma'am ai hujiti summer ni am sa abani da pai ban thok matam da ma'am sigi cure skin gi sunscreen je ma'am si je taijar ga chatu ni ko ma'am ado yaw dre ma'am ai hata gam ju chen ni ba si product se lotion lag ba ge ado ma'am ai sunscreen je taijar ke to ma'am loi di loi re ai amaju chen ge ba ko ma'am do tri ma'am si sunscreen je taijar ge sa ba ni ni se ado ma'am ai mang de ju dum cure skin gi matang da dum haijai da na ko ado ma'am amuka hanna haijaram ke ha new subscriber gi khalaga ma'am cure skin je base ba makhak ne ma'am play store da phang mane ma'am da play store gi ching biro aduga download tor matung da ma'am ko gi concern doctor duna hai tare moina question ma'am ha gani si question jing je loina khumba lor matung da ma'am moina photo makhak loguni buko ma'am si gi photo se si jina si gi mateng hai tare gi mai da uring thokpa pigmentation leiba any dark spot level khuding makse sigi photo zigi mateng na koi dermatologist sin na ging biraga ai gi mai de si janari si sinari fani si de na ri fani dai gi
ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯤꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀꯁꯇꯃꯥꯏꯁ ꯑꯣꯏꯕ ꯄ꯭ꯔꯗꯛꯅꯦꯕ ꯃꯌꯥꯝ ꯊꯥꯕꯤꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯅꯨꯡ ꯆꯦꯛꯑꯞ ꯅꯨꯡ ꯆꯠꯄ ꯈꯣꯠꯄ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡ ꯇꯥꯔꯗꯤ ꯃꯌꯥꯝ ꯇꯥꯏꯃꯤꯡꯁꯨ ꯃꯥꯡꯉꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯆꯪꯉꯤꯗꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯆꯦꯛꯑꯞ ꯇꯧꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯗꯛꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯑꯩꯒ ꯀꯁꯇꯃꯥꯏꯁ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯊꯥꯕꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯃꯣꯏꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯤ ꯃꯟꯂꯤ ꯆꯦꯛꯑꯞ ꯇꯧꯕꯤꯒꯅꯤ ꯐ꯭ꯔꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯨ ꯇꯧꯕꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯤꯠꯁꯦ ꯐꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯇꯦꯁꯟ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯐꯕ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯏꯁꯤꯡ ꯊꯛꯄ ꯈꯣꯠꯄ ꯆꯥꯕ ꯊꯛꯄ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯒꯤ ꯀꯟꯁꯔꯟ ꯗꯣꯛꯇꯔꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯅꯤ ꯋꯥꯇꯔ ꯏꯟꯇꯦꯛꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯤ ꯃꯌꯥꯝ ꯄꯨꯔꯥ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯤ ꯀꯤꯠꯁꯤꯗ ꯄ꯭ꯔꯗꯛ ꯃꯔꯤ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯦꯁ ꯋꯥꯁ ꯃꯣꯏꯆꯔꯥꯏꯖꯔ ꯁꯦꯔꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡ ꯊꯣꯛꯄꯒꯤꯅ ꯎꯔꯤꯡ ꯊꯣꯛꯄꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯥꯏꯁ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯊꯥꯕꯤꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤ ꯀꯤꯠꯁꯤꯗ 1500ꯅꯦ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯀꯄꯟ ꯀꯣꯗꯇꯣ ꯔꯤꯕꯤꯁꯇꯥ 250ꯅ ꯂꯩꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯗꯤ ꯑꯗꯣꯝꯗ 250ꯒꯤ ꯗꯤꯁꯀꯥꯎꯟꯁꯨ ꯐꯪꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ ꯀꯃꯦꯟꯇꯁꯨ ꯄꯤꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯆꯣ ꯑꯃꯨꯛ ꯁꯥꯍꯜꯂꯣ ꯆꯠꯂꯣ ꯆꯥ ꯌꯦꯡꯕꯕꯨ ꯀꯅꯥ ꯊꯛꯅꯗꯣꯏꯅꯣ ꯌꯥꯔꯦ ꯑꯃꯨꯛ ꯁꯥꯍꯜꯂꯣ ꯆꯥ ꯌꯦꯡꯕꯗꯤ ꯊꯛꯇꯦ ꯆꯠꯂꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡꯁꯤꯅ ꯅꯨꯡꯁꯤꯅ ꯆꯥ ꯄꯤꯔꯛꯄꯁꯤꯗ ꯑꯩꯅꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ ꯂꯥꯜꯂꯤꯕ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯗ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯎꯠꯂꯨꯔꯗꯤꯅꯦ ꯊꯛ ꯑꯃꯨꯛ ꯀꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯈꯔ ꯀꯤꯍꯟꯗ꯭ꯔꯗꯤꯅꯦ ꯈꯔ ꯀꯤꯍꯣꯏꯅ ꯆꯪꯍꯟꯕꯁꯤꯅ ꯍꯦꯛꯋꯥꯏ ꯇꯨꯡꯀꯣꯏꯕ ꯅꯨꯡꯁꯤꯅꯗꯣꯏꯅꯦ ꯁꯤꯅ ꯐꯩꯗ ꯂꯣꯏꯗꯣꯏꯖꯥꯠꯂꯅꯦ ꯇꯧꯔꯤꯁꯤꯕꯣ 이마, 짜지 사라버려. 이마, 짜지 사라버려. ꯊꯝꯃꯣꯅꯦ ꯃꯈꯥꯗ ꯁꯥꯔꯅꯤꯅꯦ 이마도 타오 사버네. 이마 짜도 사라버려 타오. ꯊꯛꯑꯒꯦ ꯍꯥꯏꯔꯦ ꯅꯪ ꯑꯗꯨꯝ ꯂꯦꯞꯂꯩꯗꯣ ꯀꯩꯒꯤꯅꯣ ꯆꯪꯉꯨ ꯌꯥꯔꯦ ꯈꯔ ꯊꯛꯑꯒꯦ ꯀꯞꯇ ꯄꯨꯁꯜꯂꯒꯦ ꯇꯧꯕꯅꯦ ꯏꯃꯥ. 이스 타박 양 바래다 탁부 탁부 싸지 까부 생기는 거 아니봐 야야 정우 야래 정우 야래 서로 거리는 마사만 아직이 비례 성공도 앵도지 아이고 이제 깜치고 많이 빼면 짱 와우지대 그래서 또 많이 시고 또 음식에 ngansu chak cha jin ko bada iren ju khomak te ꯀꯧꯔꯒꯦꯗ ꯍꯣꯔꯦꯟ ꯀꯧꯔꯒ ꯑꯃꯨꯛ ꯇꯗꯤ ꯆꯩꯔꯛꯇꯅ ꯊꯝꯃꯒꯦ ꯆꯥꯛꯀꯁꯦ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯖꯦꯒ ꯍꯥꯏꯔꯝꯗꯦꯅꯦ ꯑꯁ ꯃꯁꯤꯒꯤ ꯃꯧꯁꯦ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤꯗ ꯆꯥꯛꯁꯤ ꯂꯣꯏꯔꯗꯤ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯈꯣꯠꯂꯦꯗ ꯍꯥꯏꯔꯝꯕ ꯌꯥꯏꯑꯕ ꯑꯁꯤꯒꯤ ꯃꯧꯁꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯆꯨꯝꯗꯧꯔꯤꯗ ꯊꯛ ꯀꯥꯕ ꯍꯧꯔꯛꯑꯦꯕ ꯃꯁꯤ ꯑꯩꯅ ꯈꯔ ꯌꯥꯝ ꯖꯥꯊꯤꯕ ꯎꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯊꯛ ꯀꯥꯔꯛꯀꯗꯧꯔꯤꯕ ꯆꯥꯛꯀꯁꯦ ꯂꯣꯏꯔꯦ ꯍꯥꯏꯔꯝꯗꯦꯕ ꯁꯤ 마돈도 하이니 왔습니다. 그래 남 때문에 시리즈나. 이만한 돈 하기는 하루다 따뜻한 했었다 마돈도 하인데 비다 돈을 주실 뻔다 보다 봐. 니 할라면 라디노 아를 두두를 시불러 셔버 와시버도. 이싱도래 히도네 무시 안 뭐. 이싱도래 히도네 그만 보는 거. 소이기면 이마. 나때 이싱에 소이는 다기 무시부 lokta 차래봐. 난 이싱밖에 못 먹는 수만 더 그만 더 두이게 봐. 묵대 더우기마. 타바마 더 우리 나 산데 해봐. 어쩐지 중 아이 그게 나는 kita shobi pizza with the end of the video. I'm going to do it. I told it. I
ꯁꯨꯕꯅꯤ ꯏꯃꯥ ꯐꯤ ꯁꯨꯕꯗꯣ ꯅꯪ ꯑꯗꯨ ꯁꯨꯗꯗꯤ ꯌꯥꯗꯕ꯭ꯔꯕ ꯑꯗꯨꯝ ꯇꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯊꯕꯛ ꯑꯇꯟꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯕ ꯐꯤꯁꯤꯡꯁꯦ ꯑꯆꯧꯕ ꯑꯣꯏꯕꯗꯨꯗ ꯁꯤꯗ ꯁꯨꯗꯗꯤ ꯌꯥꯔꯣꯏꯅ ꯁꯨꯕꯅꯤ ꯏꯃꯥ ꯐꯤ ꯑꯆꯧꯕ ꯑꯣꯏꯔꯁꯨꯅꯦ ꯁꯦ ꯈꯨꯗꯦꯡ ꯑꯆꯧꯕꯗꯣ ꯇꯧꯔꯒ ꯈꯣꯡꯒ ꯆꯕꯦꯠ ꯅꯦꯜꯂ ꯁꯨꯗꯣꯛꯑ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗꯗꯤꯅꯦ ꯀꯩꯅꯣꯗꯒꯤ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡꯗꯣ ꯂꯥꯈꯠꯂꯒ ꯁꯨꯔꯛꯏꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯧꯅꯥꯎꯁꯤꯡꯁꯦ ꯏꯁ ꯌꯥꯝ ꯇꯟꯗꯧꯔꯤꯀꯣ ꯅꯁꯥ ꯑꯅꯧꯕꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏꯅꯦ ꯏꯁꯤꯡ ꯍꯥꯏꯔ ꯑꯗꯨꯝ ꯂꯩꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯑꯃꯨꯛ ꯁꯨꯗꯣꯏ ꯍꯣꯠꯅꯩꯕ ꯇꯟꯕꯒꯤ ꯆꯥꯡꯗꯣ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯈꯨꯠꯅ ꯁꯨꯔꯒꯦ ꯑꯉꯥꯡꯁꯤꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯖꯕꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯨ ꯍꯣꯏꯗ ꯃꯣꯏ ꯐꯅꯕꯅ ꯍꯥꯏꯕꯅꯤ ꯀꯩ ꯏꯀꯥꯏꯕ ꯌꯥꯎꯕꯤꯁꯤꯕꯣ ꯁꯥꯎꯅꯤꯡꯉꯝꯃꯣꯏꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯋꯥꯏ ꯇꯩꯕꯅꯦ ꯏꯃꯥ ꯀꯩꯗꯧꯕꯩ ꯅꯪꯗꯤ ꯋꯥꯏ ꯇꯩꯔꯤꯕ ꯃꯣꯠꯂꯤꯅ ꯇꯩꯊꯣꯛꯄꯅꯦ ꯅꯪꯕꯨ ꯉꯁꯥꯏꯗꯁꯨ ꯇꯩꯗ ꯉꯥꯏꯗꯥꯏꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯋꯥꯏ ꯇꯩꯔꯤꯗꯨꯕꯨ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯂꯩꯇ꯭ꯔꯕꯕ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯗꯨꯕꯨ ꯁꯤꯕꯨ ꯉꯥꯎꯔꯒ ꯇꯧꯔꯤ ꯋꯥꯏꯁꯨ ꯄꯪꯇꯩ ꯇꯩꯔꯤꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯇꯣꯏꯁꯨ ꯑꯩꯕꯨ ꯀꯩ ꯁꯣꯏꯕꯒꯤ ꯋꯥꯏ ꯇꯩꯕꯗ ꯍꯦꯟꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯁꯦ ꯀꯔꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤꯁꯤꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯐꯅꯦꯛ ꯃꯔꯩꯗꯣ ꯂꯣꯏ ꯊꯝꯃꯤꯅꯦ ꯃꯧꯅ ꯐꯅꯦꯛꯇꯣ ꯃꯔꯩ ꯊꯝꯃ ꯁꯦꯠꯄꯗꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯗꯤ ꯍꯥꯏꯅꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀ ꯀꯗꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯁꯔꯞ ꯑꯝꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯁꯔꯞ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯊꯥ 2-3 ꯁꯨꯗ ꯉꯥꯏꯔꯤ ꯗꯨꯀꯥꯟ ꯊꯣꯛꯑꯒ ꯁꯔꯞ ꯂꯩꯗꯣꯏꯕ ꯏꯁ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯗꯤ ꯏꯀꯥꯏꯕ ꯊꯣꯛ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯧ ꯑꯣꯏꯔꯛꯄꯗꯗꯤ ꯆꯍꯤ 3-4 ꯁꯨꯔꯕꯣ ꯏꯀꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯆꯪꯉꯣ ꯑꯩ ꯂꯩꯔꯨꯒꯦ ꯁꯔꯞꯇꯣ ꯑꯁ ꯑꯩꯅ ꯉꯥꯡꯉꯤꯁꯤꯕꯨ ꯏꯔꯦꯟꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯣꯏꯗ ꯁꯨꯃꯥꯏꯅ ꯈꯔ ꯀꯟꯅ ꯉꯥꯡꯉꯒꯅꯦ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯇꯣꯏꯅꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯗꯤꯅꯦ ꯌꯥꯅꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯀꯗꯣꯏꯕꯅꯤ 이마세 CP제 아시다 이거라면 애니 이마기 되어 있거든요. 무수지 연패세 이마디 안 짜는 이마세 이마 또 무수지 이마디 안 빡니 해봐. 이마세 ꯍꯣꯏ ꯌꯥꯔꯦ 이마기 안 짜는 해봐. ꯌꯥꯔꯦ ꯂꯩꯔꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯊꯣꯛ ꯊꯣꯛꯆꯧꯔꯣ ꯋꯥꯔꯦꯝꯃꯦ ꯁꯨꯔꯗꯅ ꯁꯤꯗꯕꯨ ꯃꯇꯝ ꯂꯧꯔꯤꯅꯦ ꯌꯥꯝ ꯐꯖꯩꯅꯤ ꯐꯤꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯨꯅꯦ ꯌꯦꯡꯉꯨ ꯃꯅꯦꯝꯄꯣꯛꯀꯤꯅꯤ ꯀꯥꯏꯅ ꯑꯁꯥꯕꯨꯗꯪ ꯊꯣꯛꯎꯕꯁꯦ ꯐꯤꯔꯦꯅꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯅꯪꯒꯤ ꯐꯤꯁꯦ ꯊꯣꯛꯑꯁꯨ ꯅꯨꯡꯁꯤꯔꯦ ꯁꯤꯗꯤ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯆꯠꯄꯗ ꯏꯟ ꯌꯥꯔꯅꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯨꯅꯦ ꯌꯦꯡꯉꯨ ꯊꯥꯖꯅ ꯊꯦꯝꯗꯨꯅ ꯑꯁ ꯑꯩꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯁꯨꯗ ꯊꯥꯏꯅ ꯐꯖꯕꯗꯨꯗꯤ ꯍꯟꯗ꯭ꯔꯤꯅꯤ ꯐꯖꯔꯤ ꯍꯥꯏꯕ ꯑꯩꯁꯦ ꯏꯅꯦ ꯊꯔꯣ ꯍꯣꯏꯗꯅꯦ ꯄꯩꯁꯥꯗꯣ ꯑꯝꯇ ꯍꯪꯉꯨꯒꯦ ꯄꯩꯁꯥꯗꯤ ꯄꯨꯔꯒ ꯄꯤꯅꯤ ꯁꯨꯛꯈꯪ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯧꯅꯤꯗꯤ ꯈꯪꯉꯦꯕ ꯄꯤꯅꯤ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯝꯇ ꯍꯥꯏꯔꯨꯒꯤꯒꯦ ꯑꯩ 이마 ꯑꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯪꯗꯤ 윤복대 짤로게 더구네 이마. ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯃꯧ ꯑꯅꯧꯕꯤꯅꯅꯦ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯪ ꯃꯄꯥꯝꯗ ꯑꯣꯏꯅ ꯆꯠꯄꯗꯣ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯃꯤꯅꯅꯦ ꯌꯥꯝ ꯐꯠꯇꯅ ꯆꯩꯅꯕꯅꯤ ꯈꯪꯉꯦꯗꯅ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯅꯪꯅ ꯄꯥꯟꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤ ꯆꯠꯅꯤꯡꯉꯒ ꯆꯠ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯄꯥꯝ ꯆꯠꯇꯣꯏꯗꯨꯕꯣ 이마 나이 하비도 짤로게 더구네 이마. ꯑꯣ ꯏꯃꯥ ꯅꯥꯏꯌꯦꯕ ꯐꯠ ꯆꯠꯂꯒ ꯐꯠ ꯍꯜꯂꯛꯑꯣ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯄꯨꯡꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯐꯕ
ꯄꯪꯇꯧꯁꯨ ꯇꯧꯔꯛꯀꯅꯨ ꯀꯥ ꯍꯦꯟꯕꯁꯨ ꯍꯦꯜꯂꯛꯀꯅꯨ ꯑꯃꯨꯛ ꯉꯥꯡꯕꯗꯅꯦ ꯋꯥꯁꯦ ꯕꯥꯞ ꯁꯠ ꯇꯥꯟꯅꯁꯦ ꯈꯪꯉꯦꯗꯅ ꯑꯩꯕꯨ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯈꯨꯔꯨꯝꯃꯨꯔꯒ ꯑꯃꯨꯛ ꯁꯥꯎꯔꯛꯇꯅꯅꯦ ꯁꯥꯎꯔꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯊꯕꯛ ꯑꯃ ꯆꯠꯂꯗꯤ ꯃꯅꯦꯝꯄꯣꯛꯇ ꯈꯨꯔꯝꯗꯦꯅꯁꯤ ꯈꯪꯗꯦꯅꯦ ꯑꯁ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯧꯔꯤꯗ ꯑꯁ ꯌꯥꯝ ꯖꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯎꯔꯤꯁꯤꯐꯥꯎ ꯃꯥ ꯀꯤꯕ ꯐꯥꯎꯗꯦꯕ ꯑꯩꯅ ꯖꯥꯊꯤꯁꯤ ꯌꯧꯗ꯭ꯔ ꯃꯥꯜꯂꯦꯗ ꯈꯔ ꯍꯦꯟꯅ ꯖꯥꯊꯤꯗ ꯀꯤꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯊꯛ ꯁꯣꯏ ꯀꯥꯔꯛꯀꯅꯤ 이니엠포니네 또 있네. 농아무데 누구다 보네. 쿡쿡쿡 까매. 농무투즈네. 마몽 누비니네. 이게마 아두 떠로 콜로 하이범들 렉디. 아, 자, 비르에는 타면 떠오르 막다. 시대 뭐가 많이 누시두노. 숨숨 누시란 말이야. 숨 누시렸대. 니네 좀 누시다가 아이 누시고 뭐가 많이 안 되나 봐. 아이 좀 누시래. 한예진네 대박 ꯆꯠꯄꯗꯣ ꯃꯈꯣꯟ ꯊꯣꯛꯑꯦ ꯃꯈꯣꯟ ꯊꯣꯛꯅꯗꯅ ꯆꯠꯂꯣ ꯆꯠꯄꯗ ꯃꯈꯣꯟ ꯊꯣꯛꯇꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯁꯨ ꯆꯠꯄꯗ ꯃꯈꯣꯟ ꯊꯣꯛꯑꯝꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯅꯪ ꯅꯆꯤꯟꯗ ꯈꯨꯝꯅꯤꯡꯉꯤꯗꯨꯕꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕꯗꯅ ꯆꯠꯄꯗ ꯃꯈꯣꯟ ꯊꯣꯛꯅ ꯆꯠꯄꯗꯣ ꯐꯠꯇꯦ ꯆꯠꯀꯅꯨ ꯍꯥꯏꯕ ꯋꯥꯅꯤꯅꯦ ꯆꯠꯄꯗ ꯃꯈꯣꯟ ꯊꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯆꯠꯄꯗꯕꯨ ꯃꯈꯣꯟ ꯊꯣꯛꯇꯗꯤ ꯀꯩꯅꯣꯕ ꯏꯃꯥ ꯏꯃꯥꯁꯨ ꯑꯝꯇ ꯆꯠꯂ ꯌꯦꯡꯉꯣ ꯁꯤ ꯊꯣꯛꯄ꯭ꯔꯕꯁꯦ ꯁꯤ ꯊꯣꯛꯄ꯭ꯔꯕ 이마는 그냥 국탕을 짜르디 까마이나 뭐 건독도 거기 타박 제하도 돌거리나 뭐 건카라 토고 다버리나 그러니까 너는 너는 고민아 건탕 거디기 이마는 인질레디 까마이 부탕감 도리게 봐 까이덕 도리게 봐 타방도 또 뭔가 모르이 해마 짠빠도 뭐 권톡보다 파티는 할아버지부 그냥 가야겠는 거 타방아 또 거디기 이마나 동안 가는 가네지 그이노 아마 또 윙강이 까이노 이 도두지고 하나만 하이지 파나바니네 잉네 코는 놈부터 하이디 찌끼찌끼는 이마나 좀 떠오르지 그이노 봐 잠깐가 까이는 잠깐만 좀 해마 일레미 까이는 그러나 이 말은 그러냐? 하, 나도 다시 가서 너 가도 되게. 베라니 내가 실을 피자. 마 소프로, 까이 하늘에 너무 피가. ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯄꯗ ꯃꯈꯣꯟ ꯊꯣꯛꯏꯅꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕꯒꯤ 하, 까리 짭보다 뭐 컨트롤 봐. 어제 많이 남은 분도 와라고 이게. 와라오 이붕어 와라오 icam 참 좀 짭빠다 먹고 하루는 인느라고 또 오는다 어때? 까리는 건도 이거 한도 일도 하. 난 나오라면 한도 일도 누나. 나 몰라 되게 강한 뭐 이마나 더 이마 엉어 떡이지 까이 너 거기 마지고 양파트라 많이 떨어져. 아두니 하이제 건강 그 딩이 ing질리 아이주 이마자 하는 데 누시란 말이 아이주 야가다 하나 딩이더라 아두고 아이주 후지티 마나 좀 팔락들면 아이주 누시드려 봐 어이 좀 매봐. 그 마제 파람 왜 강해봐. 또 넌 그래 할로 방아니나. 넌 한더라 한 많아야지. 넌 아무것도 안 하자 봐. 옹감자로이 미나도 누시락다가 아이나 가만히 누시드려 봐좀 밀라니 강다나 난 지나마게 미성한 좀 점이 아직 뭐라 까이 니피노 강대. 좀 부디 나는 좀 매봐. 이거 아이고 엄마 아이고 콩들이 가이네 속으로 이마 속대 헐레두디 kaya ada nggak ibu pino nek mama asli suadi ini nak kai kau ikan dia ba ibu ayo kai ibu kau macam dulu sih bu ayo sampai ada di sini bu kau jualan bayar itu 네, 맛이 싹싹이. 무슨 까지 먹어야. si makha thong se khong se le khai de ne nang gi nupi ne tai duna ka inta hana tu ne ngam de ne nang gi nupi duna tai duna sai tu bu do hana tu ne ngam de ne 이마한테 동강이 해. 이마한테 너는 뭐 음식. ai je duna singa duna nga mu wa ni ne 어제 ka ka do ni 어제 이마한테 무슨 까지 먹는 거 아니고. sai de ni ne 사행 새 닥터들 좀 저런 거 빼긴 보거든. 아이 짬 따르게 마. sa ni sa tu bu mama na ai je kai no di haram de ne tu mi jang sa ngam da na 你别笑。 bu ro bu tu le ram di kar pha da ba ta si do kre duna 빼들게 마. kai na ba la hu na hu se le si da 수학님. ha ki ha loi bu soi bne na 예, 물리 개셈 이제 6pm 타야 지금 자다면 하이네. 아직 지금 더 사람 없어. na te na ni pi du ba da ko ri ke ba 아스마마 ya ya si pro kan ni noi nai
चलो चलो यार चलो 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 आगा ना आगा क्या पंचर लगना वो से बात हो रही है मा से 콩도 함 셈다 पर दिसान को उनको तो दीजिए 형, 나이다 거리 워킹 토크였어. 마이 콩도 함 이런 거 왜? 이만시 봐도 이거. 아 에라, 꼬이주. 이만시 봐도 우체 떠오르시. 아무 뜻이. वो से नमाज ना को ये खाई देने ने ऐसे लोग हैं जो 콩으로 날이 좋아. 마이 바이 콩 레카인 떠오르는 놈도 वो मारी नुपी तो से को ना रे का ने नुंग पे ये मतलब पे ताकि देने मा लाकनी उली पीरे मा लाकनी से बात और मा लाकनी 신들이니까. 거리. 떠서 그만 술 하면서 아 너무 깜 안토니 떠는 거 아이 부딩 한 토로 보니. 어. 자 그무기 ने क्या वाली बा 아, 이마이디 양말이다. नते खमुसु खाम नंग मोना सकमु बदे नंग नुपी हम तो फंगद्र बाई नि 아우, 야, 방인데. ने असियार ने सिसा नुपा होइदि कुसु ngoबरि ना फंगद्र नंग म येंग न तो को 세대리 너 마. 아우, 이마. 아, 지 빨리 스키 SP도 어떤 핀이잖아. 어디 막 강렬히. kata wi ko isa je oi si asia ya ko oi tu dente besi ya solo solo 야, 너들 이마 ya 대충 ya 되죠. solo solo 어, 세. 왜? 나 보내 사고 기도 나 너가 마마 떠는 거 줘요. 나 어제 그 사고 이거. 맞자루기 해도 돼. ko tu de kita wi ko ha mi ta je 까마 세 이닥세 마 왔다 미오래 안도 비도고요 그 이거는 히다 비타 봐봐. 영원도 비타 와. 짜 비타 부 영원도 비타 와. 까 이거는 돼 있고. 나 눈 피자 봐. 아이 나 더서 안 들어. 이 눈 피는 거. 나 이거 있는 거. 아이고 비도미 까마 세 이마도 뭐 공도 양 뒤에 소카라네 짝쌤도 비비루죠 까 이거는 싹 비우고 나 이거. 나 고생 비자 거. 짝세 아이나 비루고디 아이고 이마나 옹때 뒤때 뒤제랄까 너보다 아이 딸래봐 누나 다 옹때 비비루셔 와, 이제 거의 오피거든. 훨씬 야시 비우게 짝 비우. 아이지 부장지를 짱을 내릴 거 있어 짱으로가 몽따 뒤때 뒤 몽자를 비내라 그 이거는 위에 있어. 에 나랑 그냥 팔 세, 이마기 우리 싸워도 부터 니오래 암도 비루셔서 썸토라 버는 게 옷을 비우고. 이마는 안 가니 더 우리 시험도 비루셔서 시기 비지. 많이 더 어디가 많이 놀래 가지고. 놀래 시기 가야 나 되는 게. nang dol ba na dong khongul ham nei ima do na ba ni ta gi khongul bu ham dri bine 난데 함이 그게 더게. ai na dol ro dine ta ti ti mu che ka de ba khang ni din nang ji khoi ma gi khong da 아 티베 만낭지나 봐. 다시 세간이 나만 없이 너무 사리바. 아무나 너무 떨리바. 오늘 좀 이제 니바 거리 누피는 건데 막 꼭도 오겠더는. 거리 허기. ima na u ta ti ti je ka ni ma gi khong do khang ni na 오 야야야 이거 저러게 맴 사해. 이거 저러게 하래. 한번 보게. ai na dol bu di ai bu ai nei bi ro ma tam da ima na ta ti mu che ka ni ai na dol bu thabak se ima nei pen pen de aduna ima na ji wa khanu ngai je na ba nang adum to ro ke da ro ke 오세 오세. 바라이 피우게. hoi sa sa lo ma tam do khani am ta lao cha lo 이마 아니야. 파트로 흔디. rim kwa ibema ichagi mafamda ina yan soi kramani kai nei ma hai su imagi wakhalon khakte nateda mipum khudimaki wakhalondane han mo nupi lakada thamjan nushi hanodagi mamau masajingduna thaka kane haibagi phataba wakhalonse mipum khudimakte le chapmanana imadasu dilei aina isagi mafamda aina ngamnabani haiduna tathi jairubaduna hujikti isaga aigi marakta yamna sauba nuainadaba ballamana khaka mase imagi asogani imagi aramba wakhalon hoi ma asumma se ima khata na khan wa khana te mi pung guding na khan mai adubu ima namong na ngasi bu le ko da ima gi mafam de di kai shu thoi de ma 호이네. 아주 걸리미네. sap도 막 건조해 보고 많이 나오네. 매주 눈여여 매주는 밑에 줘. 이 하네 부분 밑에. 맞아 베라네. hoise imanane wakhalana khalubi nushi ba habase mama oibasingna macha oibasingda han utkadabani mama oibagi nushi baduna joy torakanda macha na nushi akadoriben
ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯃꯧ ꯍꯦꯛ ꯂꯥꯛꯄꯒ ꯃꯅꯦꯝꯁꯤꯡꯅ ꯇꯝꯕꯤꯒꯗꯕꯁꯦ ꯃꯤꯅꯨꯡꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗꯁꯨ ꯏꯃꯥꯅ ꯃꯤꯅꯨꯡꯁꯤ ꯇꯝꯕꯤꯒꯅꯤ ꯁꯤꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤꯅꯦꯅ ꯈꯜꯂꯕꯅꯤꯀꯣ ꯈꯣꯏ ꯃꯥꯁꯦ ꯀꯌꯥ ꯌꯥꯝ ꯇꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯥꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯗꯕ ꯁꯤ ꯈꯣꯏ ꯃꯥꯁꯦ ꯈꯣꯏꯔꯝꯕꯅꯦ ꯑꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ ꯍꯥ